Hello mayam, subscriber singbu ahanba maktada channel sina ikoknona khurumjari. Ngasi muk mayam gidamakta pudna laksari Chayol gi oiba Rashi Phal. Mars ki tang 13 dagina April tang 5 phawbagi 2025 ki hapta gi oiba Rashi Phal adu mayamda pathoksaragi. Channel asibu subscribe tawiramba amadi video asibu like tawiramba kawbiganu. Ahanbagi Rashi asina Mes Rashi. Chayol asida sel thum marang kaina lakani. Pham haigat hangani lengaki officer gi mateng pangbigani. Sinphamda daw yagani mai sauna pakani. Masagi oiba thabak hengalagani. Adom samas ki thabakta thawai yaugani. Angka gi subject ta hainagani. Miyamna pamnagani. Imung manung nungaigani. Tawbatabu marum apang singa maram amadagi sayenaba lakadauri. Mathangi Rashi asina Brisa Rashi. Chayol sida dongi afaba laibak lemnamak lakani. Awang mathaki miyoiga tinagani. Pham kagani. Ariba sahityada pukning sangani. Adumakpu service ta sayatnaba khara lakani. Karbada amang ata khara lakadauri. Nupi anganga mot khenagani. Adumakpu honaba khibiktadi mai pakani. Ishagi senthok hengalakani. Simphamda mangjin thagani. Ishagi ijat hengatkani. Mathangi Rashi asina Mithun Rashi. Chayol asida sel thungi phibam sathina phagatkadauri. Angam athaugi minungsi thaujal su phangani. Laibak yengba sayengda mai pakani. Anoba yum sabasu ngamgani. Hena phaba masu hena thokpa punsida sangsingani. Samas ki oina chawkhatkani. Sel thungi phibam phagatkani. Karbarda partnership tawba kanagani. Lam phangani. Aningba apamba phangani. Mathangi Rashi asina Karkat Rashi. Chayol asida sengau thannaba afaba income lakadauri. Pukning haksang su phagadauri. Anoba punsi khongsatta mai pakani. Mathak thongbana masak khangbigani. Service promotion phangani. Mahi masing tambada sangkhongani. Pamjaba firol setchagani. Macha masuga asetpa nungsi mari leinagani. Marum opang singasu masak thokpa tengbang phangani. Ana yekokani kes thengnaba mai pakani. Mathangi Rashi asina Sing Rashi. Chayol asida isagi soi satuna lengak sasanda wayal kati paiduna saruk yagadori. Adongi maru oiba role na hena phava sasan ama purakpada henba daita pugadori. Kala vidyada isai nongmaida saruk yagani. Yeknaba mapung phana laksinba ngamgani. Sel thungi phibam phagatkani. Adongi matik saba thodangbu miyamna sakhangani. Budi loksing chawkhatkani. Mathangi Rashi asina Kaina Rashi. Chayol asida adongi lamchat sajat wangang sangang mieng bevar thogalon phagalakani. Ishagi aningba apamba ningba thungani. Senthok sendan lambi masing hengatkani. Angam athau asawa sanga afaba mari leinagani. Mari mata marum mapang afaba mari thamgani. Mahiroi sing mahi tambada mai pakani. Oja guru ima ipa marum mapang dagi mamal naidraba mating phangani. Mayamda aina pathoksariba Rashi Phal asi Chayol gi oiba Rashi Phal aduni. Mars ki tang 13 dagina April ki tang 5 phawbagi 2025 ki hapta gi oiba Rashi Phal aduni. Mathangi Rashi asina Tula Rashi. Chayol asida maru oiba punsigi hiram mangada sauna mai paktuna Tula Rashi da pokpa miyoina punsigi kairaki thak kakhatkadauri. Adongi ijat mingsat laklagani. Yeknaba maru lukkani. Tauruba khuding laibak phaba oigani. Isagi thak phibam haigatkani. Karbar tawbada sinphamda bidyada punsigi sayeng tangkakta arangba thawan misak oiba ngamgani. Mathangi Rashi asina Brisak Rashi. Chayol asida hiram marida mangjil thagadauri. Maikei phangna kanaba oijaba phangani. Nupa nupi anigi mari pharabadi punna chawkhatminagani. Mari phanaba honabagi tangai phadaba lai haksang phagatkani. Lanthum chawkhatkani. Masin manaudagi kanaba phangani. Ishagi senthok hengatkani. Mama mapana tengbang pigadauri. Sahi satkani ijat phangani. Honabada mahi yangani. Mathangi Rashi asina Danu Rashi. Chayol asida honaba hiram kayada soidana mai pakani.
पाउजेल फिराल थेटकनी पुंसीगी लानफमदा थौना फुदोक्तुना लांथेंनबियु इसागी सेंटोक हेंगतकनी लम लैसिनबियु लौफम कनसिनबियु महै तंबगा हेना पुकनिंग संगनी अचुंबा वाखल्लोंदा चटकनी थाजबा याबा मरुप मपिजा फंगनी मीना तुंगदा ngangnabadi lepkhiroi सेंथोकी पेरे कंखिरोई मथंगी राशि असिना मकर राशि चयोल असिदा इसागी इज्जत मिंगसत फंगनी सर्विसदा लेबना प्रमोशन फंगनी कारबार पाकथोक साउथोकनी महिरोइसिंग स्कॉलरशिप फंगनी फजब फिजोल सेट चागनी इसागी एकेडमिक कैरियर चौखटकनी अचुंबा वाखल्लोंदा चटकनी थबक्की वानोंबदा सरक्सहिंग नगनी केस लेपनबा मेन ताखिरोई थबक तौबदा मनिंग हंदनबा सेक्सिनसी मथंगी राशि असिना कुंभ राशि चयोल सि अदोंगी कारबार चौखटकनी अचौअसांग अंगम अथौगा अफबा मरी लेनगनी ममांगैदा सोइदना तौखिबगी अमांगबा फंखिबदु खरा मखैदी हंजिनबा ngamgani अनिंगबा अपांबा फंगनी इमुंग मनुंग शांति लेना हिंगमिनगनी मसाना मसाबु थाजगनी तौरुबा खुदिंग माई पाकनी मसागी सिनफमदा एक्सपर्ट ओइनबा होनबियु अफबा ओइगनी मथंगी अरोइबा राशि असिना मिन राशि चयोल असि इज्जत मिंगसत फंगनी अचौ असांगना चानबिगनी युमदा कर्मा अफबा थोकनी मरुप मपांगी तेंबांग फंगनी युमदा शांति लेगनी मसागी सिनफमदा अरनबा थवान मिसाक कुम nganगनी होनबा खिबिक माई पाकनी सेंथोक हेंगतकनी कारबार चौखटकनी नहा ओइबसिंगा तिनबना हेना सुनगनी टीम वर्क मपुंग फाना माई पाकनी चैनल असिबु सब्सक्राइब तौबिरंबा अमदी वीडियो असिदा लाइक नंबिरंबा कौबिगनु।